Hello ma'am. Ay ngasi ma'am kuireबको अइना YouTube ता video थांगत्तबसे तुना ngasi से video सेम काइना तौरिनेबा आइगा अखो ममा होय खो बबो होय अदुगी होय चेसुना दिनोय तोरा को तरापुर चतुइनेबा दुदुगी कुइरे ngasi दी video सेम दा बाइना ngasi अक्ता खंगिंग सेमनिंग अक पहाय तारे दुदुगी ai ngasi video से सेम के तौरिने दो ai सेम बसे सेम दोरा सेम दोरा ai खंगदे सी video से नंबर लोरगा ai सेमक्तबसु याय ai खंगदे तो सेमक् तारादी ai मथंग मथंग दो मुटलक्केबको दो ai लोशनबा लोरे तो ai की चतलमदाय ओरदी नुपी की चलमदाय ओरदी पिंपल सिगासु bye 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 hajik thôi về cô mama ơi lại na đôi cái chiếc này ní cái đi không thì cái đó chala ra đi tôi bắt chala ní thôi làm gì chứ khơi bột bột chật lấy xí cả làm gì chứ anh nó thuộc lạc bắt đầu huy xí bao mà khác chỗ u rồi à điều cà phê tôi cũng hốt lạc cái thằng mặt thằng Jik chiga yamna nung chuya ba duna lambi shimong chadre chakan ain to bodo auto da chatre chesnan dinina loba lai ma ki gari da boloi nya ba se lam phang da bani tu se sandal awa mo to ma lam phang da bani mai ka scooty se chalani om namah shivay ai tonga ge ai tong budi tong da amurak chumang thada de Bye bye, utlak ke tum chala khara but lambi de oina chatle aba chena thori main de chatpado tari yamna bhir oina du amang wide re aina ko shortcut de chali jisna thori se loi hummari ma mamang na mi level leitaba kisum khangde ma khai mu ma hush chumra lore utlak ke to hai bude hen kare oi tau ko no Đây cái gì chứ? Cái driver. Jadi ma'am ay matang kaino do cara ge matang. Station ini massage tau ni. Wah lore masakat. Ay tanggalan ni siya. Najindra. Jadi matau di kaca. Kalau ni lah kon pheng bata deh. Jatuh pe. Mà kon pheng anh cái ai video apa itu apa ini. Con phèn cái đó đấy, nó có cái gì đó thôi đấy. Jiang ho jik chesu na dini lag boga con phèn cái đấy. Mang na labi su tabal tapu da na jau le chatu re. Nang chesu na dini con phèn ni. Ina video ni no nga. Ai di tan bana lo re na nga ngo. Phèn sige. Koi cha rồi này đi. Cái cha. Masih terlalu bawang dia mah dituangin. Dengan lama naik bisa. Dan amuba, iumba, awalnya kumpul kumpul. Makti matam parang tadi nungai lagi bani waktu nungai na. Di nungai tadi dia tu sige. Dunia asal pukul se. Video sem dia lah. Se dunia asal pukul se nungai na layu. Mana desa hai gaya semua orang. Cuma.
ꯑꯇꯩꯗꯤ ꯑꯇꯩ ꯍꯥꯏꯒꯗꯕ ꯍꯥꯏꯕꯨ ꯆꯥꯔꯒ ꯗꯦꯂꯨꯂꯨꯗ ꯀꯥꯏꯗ ꯆꯠꯂꯨꯏꯕ ꯁ꯭ꯀꯨꯇꯤ ꯊꯧꯔꯒ ꯑꯩꯈꯣꯏ ꯁ꯭ꯀꯨꯇꯤ ꯊꯧꯔꯒ ꯆꯤꯔꯨꯀꯥꯟꯗꯤꯗꯧꯔꯒ ꯆꯤꯔꯨꯀꯥꯟꯗꯤ ꯄꯣꯏꯟꯠ ꯑꯗꯨꯗꯩꯗꯤ ꯑꯩꯈꯣꯏ ꯃꯃꯥꯏ ꯂꯩꯔ ꯍꯜꯂꯦ ꯃꯃꯥꯏ ꯂꯩꯔ ꯍꯜꯂꯦ ꯊꯤꯔ ꯍꯜꯂꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯝ ꯂꯥꯞ ꯆꯠꯂꯝꯃꯦ ꯑꯗꯨꯒꯤ ꯄꯦꯇ꯭ꯔꯣꯜꯗꯣ ꯐꯥꯜꯇꯨꯗ ꯃꯥꯡꯈꯔꯦ ꯑꯗꯨꯅ ꯃꯌꯥꯝ ꯆꯥꯔꯒꯗꯤ 1 rupees ꯔꯣꯁꯅꯤꯒꯤ QR ꯁ꯭ꯀꯦꯅꯔ ꯃꯁꯥꯏꯁꯤꯗ ꯇꯣꯛ ꯐꯣꯜꯂꯛꯀꯅꯤ ꯑꯩꯉꯣꯟꯗ No, 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 1 no, rupees no. 1 rupees No, ꯑꯝꯇ ꯍꯥꯞꯄꯤꯔꯛꯎ ꯌꯥꯗꯦ. ꯑꯗꯨ ꯄꯦꯇ꯭ꯔꯣꯜ ꯌꯥꯝꯅ ꯂꯣꯏꯈꯔꯦ ꯔꯣꯁꯅꯤ ꯍꯣꯔꯦꯟ QR ꯇꯣꯛ ꯂꯥꯎꯅ ꯁꯨꯃꯥꯏꯅ ꯇꯧꯔꯣꯏ ꯑꯩ ꯇꯧꯔꯣꯏ ꯍꯥꯞꯄꯛꯀꯅꯤ ꯃꯥꯒꯤ ꯍꯥꯞꯄ ꯆꯠꯂꯗꯤ ꯑꯩꯒꯤ QRꯗꯣ ꯇꯣꯛ ꯂꯥꯎꯅ ꯃꯥꯒꯤ ꯑꯣꯏꯅ ꯍꯥꯞꯄꯛꯀꯦ ꯁꯤꯅ ꯑꯃꯨꯛ ꯉꯁꯤꯒꯤ ꯃꯊꯦꯜꯅꯦꯕꯀꯣ ꯅꯤꯅꯦꯅ ꯉꯥꯁꯤꯡ ꯑꯃ ꯊꯣꯡꯉꯝꯃꯦ ꯀꯣ ꯑꯗꯨꯒꯒꯤ ꯏꯂꯤꯁꯥꯁꯤꯃ ꯊꯣꯡꯉꯝꯃꯦꯕꯀꯣ ꯑꯗꯨꯒꯒꯤ ꯑꯇꯩꯁꯨ ꯊꯣꯡꯉꯤ ꯎꯁꯣꯏ ꯏꯔꯣꯟꯕ ꯑꯗꯨꯒꯒꯤ ꯎꯠꯇꯤ ꯑꯉꯧꯕ ꯃꯌꯥꯝ ꯊꯣꯡꯉꯦꯕ ꯑꯗꯨꯗꯤ ꯑꯩ ꯎꯠꯂꯛꯇ꯭ꯔꯦꯕꯀꯣ ꯑꯗꯨꯗꯤ ꯃꯆꯥ ꯃꯁꯨ ꯍꯥꯏꯗꯤ ꯃꯆꯥ ꯃꯁꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯩ ꯎꯠꯄꯗꯣ ꯅꯨꯡꯉꯥꯏꯇꯗꯅ ꯑꯗꯨꯒꯒꯤ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯅꯕꯒꯤ ꯄ꯭ꯂꯦꯠ ꯊꯥꯔꯦ ꯆꯦꯁꯅꯅꯤꯅ ꯊꯥꯔꯦ ꯑꯩꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯀꯥꯞꯄꯕꯅꯤꯅ ꯃꯥ ꯊꯥꯔꯣ ꯍꯥꯏꯅ ꯇꯧꯔꯦ ꯑꯗꯨꯒ ꯏꯆꯦꯅ ꯑꯩꯈꯣꯏ ꯅꯤꯅꯦ ꯗꯣꯟꯆꯥꯁꯤꯡꯅꯦꯕ ꯃꯣꯏꯁꯨ ꯆꯥꯛ ꯆꯥꯅꯕꯒꯤ ꯀꯟꯅ ꯔꯦꯗꯤꯗ ꯀꯟꯅ ꯂꯥꯡꯉꯦꯕ ꯑꯗꯨꯅꯤ ꯉꯁꯤ ꯍꯤꯟꯖꯥꯡ ꯐꯖꯅ ꯍꯥꯎꯔꯤ ꯉꯁꯤꯒꯤ ꯍꯤꯟꯖꯥꯡꯁꯦ ꯑꯗꯣ ꯆꯥꯛ ꯊꯥꯕ ꯂꯣꯏꯔꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯃꯤꯗꯣ ꯌꯥꯝꯃꯕꯅꯤꯅ ꯑꯩꯈꯣꯏ ꯄꯨꯈꯝꯗ ꯆꯥꯗ꯭ꯔꯦꯕꯀꯣ ꯃꯤꯗꯣ ꯌꯥꯝꯃꯕꯅꯤꯅ ꯄ꯭ꯂꯦꯠꯇ ꯁꯨꯝ ꯆꯥꯔꯦ ꯐꯦꯡꯕ ꯈꯣꯠꯄꯗꯨꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦꯗꯅꯀꯣ ꯑꯗꯨꯗꯤ ꯑꯗꯣ ꯁꯨꯃꯥꯏꯅ ꯆꯥꯕꯗꯗꯤ ꯚꯤꯗꯤꯑꯣ ꯀꯥꯞꯄꯗꯣ ꯏꯀꯥꯏꯖꯅ ꯑꯩꯅ ꯀꯥꯞꯇ꯭ꯔꯦ ꯂꯣꯏꯔꯒ ꯑꯣꯏꯅ ꯈꯤꯇꯪ ꯀꯥꯞꯄꯦ ꯑꯗꯣ ꯆꯥꯕꯗꯣ ꯉꯁꯤ ꯐꯖꯅ ꯍꯤꯟꯖꯥꯡ ꯍꯥꯎꯃꯟꯅꯤꯅ ꯄ꯭ꯂꯦꯠ ꯄꯥꯏꯔꯦ ꯑꯩꯒꯤꯁꯨ ꯄꯥꯏꯔꯦ ꯆꯦ ꯁꯨꯅꯟꯗꯤꯅꯤ ꯁꯤ ꯆꯥꯕ ꯂꯣꯏꯔꯒ ꯆꯦ ꯁꯨꯅꯟꯗꯤꯅꯤ ꯈꯨꯕꯥꯅꯤꯁꯨ ꯀꯣꯟ ꯐꯦꯡꯗꯣꯛꯑꯦ ꯑꯗꯣ ꯀꯣꯟ ꯐꯦꯡꯕꯗꯣ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯂꯥꯛꯑꯣ ꯃꯌꯥꯝ ꯀꯣꯟ ꯐꯦꯡꯗꯣꯛꯅ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯀ꯭ꯋꯥ ꯑꯃꯃꯝ ꯆꯥꯔꯒ ꯌꯥꯝ ꯅꯠꯇꯦ ꯃꯔꯨ ꯑꯃꯅꯤ ꯐꯅꯤ ꯍꯤꯞꯄꯤ ꯍꯧꯖꯤꯛ ꯄꯣꯊꯥꯔꯤ ꯉꯥꯏꯍꯥꯛ ꯂꯩꯔ ꯆꯠꯂꯅꯤ ꯑꯩꯒꯤꯁꯨ ꯇ꯭ꯌꯨꯁꯟ ꯂꯩ ꯑꯉꯥꯡ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣꯁꯨ ꯆꯦ ꯁꯨꯅꯟꯗꯤꯅꯤꯒ ꯍꯤꯞꯄꯤ ꯉꯁꯤꯗꯨꯗꯤ ꯃꯌꯥꯝ ꯃꯊꯪ ꯀꯩꯀꯩ ꯀꯩꯅꯣ ꯇꯧꯕ ꯁꯤꯒꯤ ꯃꯈꯥꯗ ꯚꯤꯗꯤꯑꯣ ꯅꯝꯃꯛꯇꯣꯏꯔ ꯅꯝꯃꯣꯏꯗꯣꯏꯔ ꯈꯪꯗꯦ ꯕꯥꯏ ꯉꯥꯛꯇꯪ ꯇꯨꯝꯈꯤꯒꯦ ꯑꯩ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯜꯂꯛꯑꯦ ꯑꯩꯒ ꯆꯦ ꯁꯨꯅꯟꯗꯤꯅꯤꯒ ꯑꯩꯈꯣꯏ ꯆꯥꯕ ꯊꯛꯄ ꯂꯣꯏꯅ ꯍꯜꯂꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯃꯥ ꯍꯣꯏꯗꯤ ꯃꯣꯏ ꯒꯥꯔꯤ ꯑꯇꯣꯞꯄꯗ ꯂꯥꯛꯑꯅꯦꯕꯀꯣ ꯑꯩꯒ ꯆꯦ ꯁꯨꯅꯟꯗꯤꯅꯤꯒꯗꯤ ꯁ꯭ꯀꯨꯇꯤꯗ ꯂꯥꯛꯄꯅꯤꯅ ꯁ꯭ꯀꯨꯇꯤꯗ ꯍꯜꯂꯦ ꯑꯗꯣ ꯆꯥꯁꯜꯂꯕꯅꯤꯅ ꯐꯖꯅ ꯇꯨꯝꯅꯤꯡꯉꯦ ꯑꯗꯨꯏꯁꯨ ꯑꯗꯨꯝ ꯍꯜꯂꯛꯑꯦ ꯀꯩꯗꯧꯅꯤ ꯃꯤ ꯃꯌꯨꯝꯗꯗꯤ ꯂꯩꯕ ꯌꯥꯗꯦꯗꯅ ꯆꯦ ꯁꯨꯅꯟꯗꯤꯅꯤ ꯊꯧꯔꯤ ꯍꯧꯖꯤꯛ ꯑꯗꯣ ꯌꯦꯡꯁꯤ ꯎꯠꯂꯛꯀꯦ ꯑꯗꯨꯝ ꯃꯊꯪ ꯑꯩ ꯌꯧꯔ ꯈꯣꯠꯂꯒ ꯌꯦꯡꯉꯨ ꯕꯔꯥꯛꯀꯤ ꯏꯁꯤꯡ ꯆꯦꯜꯂꯤꯁꯦ ꯀꯌꯥꯝ ꯏꯁꯤꯡ ꯌꯥꯝꯅ ꯀꯤꯕꯨ ꯀꯤꯅꯦ 이싱제 시가 이싱신이 빠칼라가 이싱 자우래 이싱 마 이싱 젤리네 깜깜나 스피드 젤리네 용네 저기 지금 홍보 할 건. 연기도 아시가. 아빠시나 말 같이 넘기는. 아, 나도 못 타오리니. ꯚꯤꯗꯤꯑꯣ ꯇꯧꯅ ꯂꯥꯛꯄꯗ ꯌꯨꯝ ꯌꯧꯕ ꯈꯪꯍꯧꯗ꯭ꯔꯦ ꯌꯨꯝ ꯌꯧꯔꯒ ꯑꯩ ꯗ꯭ꯔꯦꯁ ꯀꯩꯀꯥꯁꯦ ꯍꯣꯡꯗꯣꯛꯑꯦꯕ ꯑꯗꯨꯒ ꯑꯩꯒꯤ ꯇ꯭ꯌꯨꯁꯟꯒꯤ ꯑꯉꯥꯡꯁꯤꯡꯁꯨ ꯂꯥꯛꯄ ꯍꯧꯔꯦ ꯑꯗꯣ ꯆꯥꯝꯃꯁꯨ ꯂꯥꯛꯇ꯭ꯔꯦ ꯉꯁꯤ ꯋꯥꯕꯁꯤꯒ ꯐꯔꯦ ꯍꯥꯏꯅ ꯈꯜꯂꯦꯕ ꯑꯩꯁꯨ ꯂꯣꯏꯅ ꯂꯥꯛꯇꯕ ꯑꯗꯨꯒ ꯁꯤꯅꯤ ꯑꯩꯒꯤ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯗꯨꯗꯤ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯤꯀꯣ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ